Manipur Top Channel की वीडियो अमते थगसगे ngasi phong base phong da November gi tang 13 da miyat puthoktragadi Manipur pumba banth kaugadori association Kangpokpi district ki Jalnat village tagi pongtin sat by 5 haukiba November 10 da miyat thina halambada chenariba miyoi ngasi dagi pung 13 ki manungda Manipur laingak na fadrabadi November 15 gi ayuk taruk tagi pung 12 gi oiba Manipur banth kauragani haina Zilai Wi-Fi Student Association na phongdokre Imphal gi Manipur Place Club tang asi numidang wairang paumisinga unaba amada association asi ki general headquarter gi joint secretary S Liang Boy Wi-Fi na haiki pongtin sat by pe asi haukiba November 10 da Central District ki saji tampaki manakta laiba haika village ta thabak suba satpani adubu laibak thibadi expenses of operation ki khojek pinariba UKNLF ki kadar singa mafum aduda halambani numit adumaktada Sapi Karong Police Station ni FIR amasu register tawkhre hauji asiba haksang asi Jenims ki mokta lairi laikhidraba miyo asi isam samjaba nongmagi afang ba thabak suduna imung puduna honaribane mahakpu amasung maral sulai leitana hairiba UKNLF ki kadar singa hatpi kibani haina maral siki Toinana hiram asigi matangda Jilai Wi-Fi Student Association gi district amadi general headquarter gi oiba mifam ama famduna warep ki asu laurai warep sing adudi pongtin sat Wi-Fi gi asiba haksang mihat paputhoktri fawbo laukhiroi ngasi dagi pung 13 fawbo gi manungda mihat pa fadrabani November 15 gi ayuk pung 3 dagi pung 12 gi oiba Manipur banth kaugani laikhidraba miyo asigi imungda laingak na athubada ex gracer pibiyo hiram asigi matangda UKNLF ki deputy secretary home ni haizaba ti haukip na paulan kup haukip asi lop asi dagi tanthokraba miyo ni haibasi aranmani loinana Masana masabu UKNLF ki finance secretary ni amasuk in charge ni haizaba Mr. Khupmang asisu pongtin sat by fe hat pada sauna sene habi ki paw pange maramaduna mahaku sumahakna athubada fabiyu hairi ba demand sing asi lengak na thabak to onthokpiyu haina sumahakna makata na phungdokhi